ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ DN Entertainmentsꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯦꯔ ꯁꯥꯍ꯫ ꯐꯤल्म ꯑꯁꯤ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 8.8ꯒꯤ ꯔꯦꯇꯤꯡꯁ ꯐꯪꯈꯤ ꯑꯃꯗꯤ Google ꯌꯨꯖꯔꯁꯤꯡꯅ 97%ꯒꯤ ꯂꯥꯏꯛ ꯄꯤꯈꯤꯕ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯋꯥꯔ ꯐꯤल्म ꯑꯃꯈꯛꯅꯤ꯫ ꯍꯥꯏꯕꯗꯤ ꯐꯤल्म ꯑꯁꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤल्म ꯑꯃꯈꯛꯅꯤ꯫ 1999ꯒꯤ ꯀꯥꯔꯒꯤꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯃꯅꯥ ꯄꯔꯝꯕꯤꯔ ꯆꯀ꯭ꯔ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯕꯤꯀ꯭ꯔꯝ ꯕꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯕꯦꯖ ꯇꯧꯕ ꯐꯤल्म ꯑꯃꯈꯛꯅꯤ꯫ ꯐꯤल्म ꯑꯁꯤ 2021ꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 12ꯗ ꯔꯤꯂꯤꯖ ꯇꯧꯈꯤ ꯑꯗꯨꯒ ꯐꯤल्म ꯑꯁꯤ ꯅꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯑꯃꯗꯤ ꯐꯤल्म ꯑꯁꯤꯅ ꯇꯥꯟꯈꯤꯕ ꯕꯣꯛꯁ ꯑꯣꯐꯤꯁ ꯔꯦꯚꯤꯅ꯭ꯌꯨꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯔꯤꯂꯤꯖ ꯇꯧꯕ ꯂꯩꯇ꯭ꯔꯤ꯫ ꯐꯤल्म ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯕꯤꯁꯅꯨ ꯕꯔꯙꯟ ꯑꯗꯨꯒ ꯐꯤल्म ꯑꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯟ ꯀꯝꯄꯅꯤꯁꯤꯡꯅ ꯙꯔꯃ ꯄ꯭ꯔꯣꯗꯛꯁꯟ ꯑꯃꯗꯤ ꯀꯥꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ꯫ ꯐꯤल्म ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯄꯜꯂꯕꯗ ꯕꯤꯀ꯭ꯔꯝ ꯕꯇ꯭ꯔꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯁꯤꯗꯥꯔꯊ ꯃꯜꯍꯣꯇ꯭ꯔꯥ ꯑꯗꯨꯒ ꯗꯤꯝꯄꯜꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯀ꯭ꯌꯥꯔꯥ ꯑꯗꯚꯥꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯤल्म ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯌꯨꯝꯂꯛꯇ ꯀ꯭रिꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯕꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯦꯠꯅ ꯌꯩꯕꯗ ꯋꯥꯡꯅ ꯄꯥꯏꯈꯠꯈꯤꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯒ꯭ꯂꯥꯁ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯕꯣꯜ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯤꯀ꯭ꯔꯝ ꯆꯪꯂꯛꯇꯨꯅ ꯕꯣꯜ ꯑꯗꯨꯕꯨ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀ꯭रिꯀꯦꯠ ꯁꯥꯟꯅꯔꯤꯕ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯨꯂꯞ ꯂꯥꯛꯑꯣ ꯑꯗꯨꯒ ꯍꯥꯏꯖꯔꯣ ꯂꯥꯎ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯣꯜ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯄ꯭ꯂꯤꯖ ꯕꯣꯜ ꯑꯗꯨ ꯑꯃꯨꯛꯇꯗꯤ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯈꯣꯏ ꯃꯔꯤꯃꯛ ꯄꯨꯂꯞ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯕꯣꯜ ꯑꯗꯨ ꯑꯩꯍꯥꯛꯀꯤꯅꯤ ꯑꯩꯍꯥꯛ ꯕꯣꯜ ꯑꯗꯨ ꯄꯨꯗꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯑꯗꯨꯗꯤ ꯂꯧꯖꯔꯣ ꯁꯦ ꯍꯥꯏꯔꯒ ꯕꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯊꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯂꯧꯒꯦ ꯇꯧꯔꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯕꯣꯜ ꯑꯗꯨ ꯑꯃꯨꯛ ꯄꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯃꯨꯛꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯃꯈꯣꯏ ꯑꯅꯤ ꯅꯝꯅꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯏ꯫ ꯃꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯕꯣꯜ ꯑꯗꯨ ꯅꯝꯗꯨꯅ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯃꯤꯀꯤ ꯂꯥꯏꯀꯤꯗꯅ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯦꯞꯂꯛꯄ ꯀꯅꯥ ꯑꯃꯠꯇꯁꯨ ꯃꯍꯥꯛꯅ ꯑꯀꯤꯕ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯐꯥꯎꯕꯗ ꯑꯀꯤꯕ ꯄꯣꯛꯂꯝꯗꯦ꯫ ꯕꯤꯀ꯭ꯔꯝꯒꯤ ꯃꯄꯥꯅ ꯃꯍꯥꯛꯅ ꯃꯤ ꯐꯨꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯄꯣꯠꯆꯩ ꯃꯨꯟꯈꯤꯕꯒꯤꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯄꯣꯠꯆꯩ ꯃꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯄꯥꯅ ꯅꯆꯤꯟ ꯑꯗꯨ ꯈꯨꯝꯃꯛꯀꯅꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯤ ꯈꯠꯅꯗꯨꯅꯇ ꯂꯩ ꯅꯍꯥꯛ ꯑꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯁꯥꯏꯖ ꯃꯇꯥꯗꯨꯒ ꯃꯤꯗꯤ ꯅꯉꯣꯟꯗꯒꯤ ꯆꯍꯤ 10 ꯍꯦꯟꯅ ꯍꯜꯂꯤꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯇꯞꯇꯥꯏ ꯐꯨꯊꯔꯝꯕ ꯌꯥꯔꯤꯕꯅꯤ ꯍꯥꯏꯅ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯕ ꯃꯈꯣꯏꯅ ꯑꯩ ꯐꯨꯗꯦꯗꯅ ꯍꯥꯏꯅ ꯃꯆꯤꯟ ꯑꯗꯨ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯦ ꯅꯣꯡꯃꯗꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯁꯤ ꯋꯥꯔꯛꯄ ꯉꯝꯃꯣꯏꯗꯧꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯅꯍꯥꯛꯄꯨ ꯒꯨꯟꯗꯥ ꯇꯥꯀꯨ ꯑꯣꯏꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯑꯩꯍꯥꯛ ꯏꯁꯥꯅ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯏꯁꯥꯅ ꯈꯪꯖꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯑꯃꯨꯛ ꯕꯤꯀ꯭ꯔꯝꯒꯤ ꯇ꯭ꯋꯤꯟꯁ ꯕ꯭ꯔꯗꯔ ꯕꯤꯁꯥꯜ ꯕꯇ꯭ꯔꯥꯅ ꯇꯣꯛ ꯁꯣ ꯑꯃꯗ ꯕꯤꯀ꯭ꯔꯝꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯛꯂꯤ꯫ 1980ꯁꯀꯤ ꯃꯇꯝꯗ ꯄꯔꯝꯕꯤꯔ ꯆꯀ꯭ꯔ ꯀꯧꯕ ꯇꯦꯂꯤꯚꯤꯖꯟ ꯁꯣ ꯑꯃ ꯍꯦꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯇꯤꯚꯤ ꯂꯩꯖꯗꯕꯅꯤꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯁꯣ ꯑꯗꯨ ꯃꯈꯣꯏꯅ ꯍꯦꯛ ꯌꯦꯡꯂꯝꯃꯤ꯫ ꯁꯣ ꯑꯁꯤ ꯌꯦꯡꯂꯨꯕꯗ ꯄꯤꯛꯂꯤꯕ ꯕꯤꯀ꯭ꯔꯝꯒꯤ ꯊꯃꯣꯏꯗ ꯑꯥꯔꯃꯤ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯆꯨꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ 15 ꯑꯣꯒꯁꯠ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯑꯃꯗꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯅꯆꯤꯡꯕ ꯅꯨꯃꯤꯠꯇ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯀꯥꯅꯔꯛꯏ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯗꯤ ꯑꯥꯔꯃꯤꯒꯤ ꯗ꯭ꯔꯦꯁ ꯑꯣꯏꯅ ꯁꯦꯠꯇꯨꯅ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯀꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯦꯅꯤ ꯐꯪꯁꯟ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯥꯔꯃꯤꯒꯤ ꯗ꯭ꯔꯦꯁꯇ ꯁꯦꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯥꯔꯂꯤ 20sꯀꯤ ꯃꯇꯝꯗ ꯈꯟꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐ ꯑꯃ ꯍꯤꯡꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯌꯥꯎꯕ ꯑꯁꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤ ꯃꯉꯣꯟꯗ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯃꯪꯂꯥꯟ ꯑꯗꯨꯇꯕꯨ ꯈꯟꯖꯗꯨꯅ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯥꯔꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯁꯤ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯈꯟꯖꯕ ꯄꯥꯝꯖꯕ꯫ ꯆꯍꯤ 12 ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯂꯕ ꯃꯇꯨꯡ ꯆꯍꯤ 1.5 IMAꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕ ꯃꯇꯨꯡ ꯕꯤꯀ꯭ꯔꯝ ꯕꯇ꯭ꯔꯥ ꯃꯍꯥꯛꯀꯤ ꯁꯣꯜꯗꯔꯗ ꯁ꯭ꯇꯥꯔ 2 ꯅꯞꯇꯨꯅ ꯃꯍꯥꯛ ꯑꯥꯔꯃꯤꯒꯤ ꯂꯦꯐꯇꯅꯦꯟꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯁꯤ ꯃꯪꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 18 ꯆꯨꯞꯅ ꯆꯪꯈꯤ꯫
Mamai thangdadi mahak Soporda 13 Jammu and Kashmir Rifles ta Lieutenant oina mahaki punsigi oiba anoba lamai ama mahakna hangdoklami. Mafam asida lairiba mahakpu okpa lagliba army officer aduda mahakna masak taktuna salute tawduna mahak report tawrami. Mafam asida mahakna Captain Ranjit Kapoor amadi Nai Subedar Bansilarga masak khangnarami. Masidagi makhoi army base adu tamna gari adu tongduna laglami. Vikram Kashmir da ahanbu oina posting lakpa aduda mahak harauba amadi nungaiba poklami. Gari adu tongna Captain Ranjitna Mahak Kashmir da mamang de lakrabara haina hanglami. Masda Vikramna amukta laktri ahanbani aduga mahaki posting su mafam asina ahanbani haina hairam. Masdagi makhoi headquarter adu yausilaklami. Mafam asi hana school oirami adubu JKLF terrorist singna mafam asidagi mi khudengmak tanthokre. Hojikti mafam asi makhoi gi BST haina Captain Ranjit na Vikramda khanghalam. Aduga mahak asi Delta company da elot tawre haina mahak na taklam. Mafam asida Captain Ranjit na Commanding Officer Major Mukherjee amadi Subedar Raghunath Singh mangonda masak taklam. Masidagi makhoi manungda amuk changlagi aduga Lieutenant Sanjeev Jamwal amadi Major Ajay Singh Jastrotia Vikramda masak taklami. Mayam aduna su mahakpu taramna oklami. Masidagi Captain Ranjit na mafam asida lairiba army sing asigi maru oiba thabakti surrender tawraklaba terrorist sing adu yengsinbani amadi active oiriba militant sing adu neutralize tawbani haina mahakna taklami. Aduga amana mafam khudingmakta makhoigi aronba paw puba mi mayam amalei. Makhoina paw sing adu hek phangbaga yariba makhai thinthadana thabak paikhanaba honagadabani haiduna su Captain Ranjit na pawta kaya ama piram. Masigi makha tarakpa sin asita uliba asna Vikramna Delta company da join tawraba matung tha amagi matungdani. Army mayam adu lambi da satliba myo sing adu asat awong check tawduna leiri. Mafam asita Lieutenant Sanjeev na Raghuda lambi da satliba myo sing adu da munna yengu. Mafam asida yaw sajinaduna lamhui mayam ama lairibani. Ahoba machet ama laibada jahaz adu lukkadawribani haibasi kawganu haiduna Raghuda mahakna pawtak pirami. Vikramgi friendly oiba nature asida mafam aduda lairiba mayamna mahakpu nungsirami. Mahakna Gafurgi dukan adu sangsilaktuna Gafur bu kawrami. Gafur na su mahakpu taramna oglami aduga masanupa aduda mahaki sa ama puthorak u haina su hairami. Vikramna Gafurda mahaki business adu karam tawrigi haina hanglam. Gafurna hanagi matawgumna phabadi oidre haina khumlami. Kari su khalunuda haujikti loina pharagadawbani haiduna Vikramna themjinbiram. Matam asida Arslan thoklaktuna Vikramda sa ama pi. Vikramna mahakti ngahan makhaidi ude kadai da satlurabagi haina Arslan da hanglami. Masida Arslana mahak mamanaba singa koiba sathoklori haina khumlamnaga mahak sangkiram. Gafurna haujikan gi inkhallagliba angang sing asi gyan men tade pangsat ta satli haiduna Vikramda tamlami. Masida Vikramna Kashmir ase angamba mafam yamna lei. Sidagi hek nanthaduna taakibada Pakistan da tagadawribani seksillu Gafur haiduna mahakna Gafurda advice pirami. Vikramna asumna praja miyamga tona tinaduna leiba asi ubada Lieutenant Sanjit na mahakpu yaninglamde. Makhoina base aduda gari tongduna halakpa matamda Lieutenant Sanjeev na Vikramda sairam. Mafam asi nahaki hometown da sap manakhre. Mafam asida lairiba mipung khudingmak nahaki nakhura nanjom changak ta ngaikre hain hairam. Masida Raghuna aikhoige sar asi miga tona tinaba onthokna haikre haina thagalam. Masida Sanjeev na makhoina piragliba sa aduda hu thakchilamba su irai laibani Raghu sahab mahakpu gyan tahalu haina Lieutenant Sanjeev na Raghuda hairami. Nakhoi mafam asida duty tawba laklibra natraga marup mapang mari mata semgatpa laklibra haina Lieutenant Sanjeev na seraklam. Masida Vikramna sar aikhoi duty tawnaba hotnabada mafam asida lairiba myosing asiga aikhoiga yamna naksinaba tona tinaba ama sangi haina mahakna hairaglam. Masida Lieutenant Sanjeev na ahak su khangi adubu yam ka henadi close oiseloidabani. Makhoina aikhoigi mangnaba silakpa su yai haina mahakna hairami. Masi civil posting nate local sing asiga distance khara thamu aduga nahaki senior sing daju distance khara thamu haina mahakna Vikramda haraklam. Masida Vikramna adu sar senior do aikhoigi yumthaknaba oramnabadi kamai tawgani haibadi sar na malandagi ni aduga aina Palampurdagi ni aikhoi ani asi yumlonnabagumbani sar supnatagi 20 km gi distance khaktani lairiba haina haraklam. Adu orabdi nahaksu aingondagi 20 meter gi distance ama thamu haina Sanjit na hairaga makhoi tumina leiram. Masidagi makhoi base adudadi handaduna Sanjeev na driver aduda Golahabad check post aduda Thauro Mukherjee sahabtagi order ama phangle haiduna makhoi mafam aduda laklam. Mafam asida army sing aduna lambi da lakliba gari sing aju check tawram. Vikram Bansigi manakta sangsilagi aduga makhoina pung ahum sobna check tawrakpa asida single dongoi maru ama phawba phangde. Mukherjee sahabna pirakliba paw asi aranba paw oramgani haina mahakna hairami.
Maduda Bansilalna, Mukherjee Sarna Kaidaunungda Aranba Pau Pide Haina Harami. Madudagi Bikramna Angangba Masugi 800 car Matunduna Lakpa Ahalamagi ID Puthokuna Sektoram. Maduda Ahal Aduna Sektoriba Asikarigino, Kashmir Ladiba Musing Asit Nakogina Mita terrorist Nata Oina Ururabra Haina Karasaurapna Hangduglam. Masta Bikramna, Adugi Nati Ankalzi, Akoina Ladiba Sena Koibu Ngak Sena Navani, Kanada BP Edu Wankalhangano Hairaka Mahak Noklam. Maduda Ahal Aduna, Nakoi Mayamna Akogi Punsi as Yamato Maram Amta Kanghandre. Santi Purakaduribani Hajanaraga, Akogi Sargaga Manarabalaiba Ase, Nakoina Noroki Kom on Tokbiri Haduna Seram. Matamata Bikramna Manlomda, Gari Mayam Amakam Liva Paring Aduda, Gari Amamai Layduna, Taudokia Hina Honariba Adu Mahano Raglami. Gari Adu Mamai lay talk to the Taudok Nova Hotney, Bikram Sumadu Uba Makogi Manaktam Sinsilak. Army sing Adu Sinsilak Uba Aduda, Gari Aduda Tung Liba Musing Aduna, no way Kapsilak Lami Aduga, Gari Edu Mamai lay talk to the Tokina Honram. Madudagi Bikramna Yamna Haina sing the terrorist sing Aduna Tung Liba Gari Adugi, Mamang Tangbasaka Adu Mahana no way Kapsilam. Madudagi terrorist sing Adu Gari Adudagi Kumtaraktuna, Makoy on Silakuna no way Kapsilak Lami. Som the Subikram Lepalatan and no way Kapsilami. Matam asida Lieutenant Sanjivna Bikramda, Mapam asida civilian Mayam Amalady, Makoy the Ashokapan Nangani, no may Kapnaba Adu Lepo, ceasefire Batra Hina Larklam. Lieutenant Sanjivna Haidibawa Adu Bikramna Tadi, Mahaki Anam Kanbagi Nisar Aduna terroristic Adu the Mahak Lepalatan and no may Kapsilam. Lieutenant Sanjivna Haidibawa Adu Tada Vadagi Mahak, Army sing Aduga Loina Mapam Adura Sensilagi Aduga, terroristic Adu Kaptava Horoglami. Matam asida Lieutenant Sanjivna Ahal Amak Kanaba in Toglagay, Swam the terrorist Amana Mahapu Hatnabagida Makta, no may Kapsilaglami. Adubu Madu Bikramna Ubadagi Lieutenant Sanjip pushing Toktuna, Mahapu Kalami Aduga Mahakna terrorist Adubu Mahana Kaptuna Halami. Madudagi driver Adu Gari Adudagi Kumtadra Siena Bohodarami Adubu. Bikramna Nupa Aduki, Makuang the Nomina Kaptuna Nupa Adu Mahakna Parami. Totogadu Luraba Matung, Lieutenant Sanjivna Batrabu Kausili Aduga, Mahakna Yamna Saunina. Nahakpo IMA dagi training tawrak para natraga drama school ama dagi training tawrak ira unit asi nahak na command tawri bara natraga ay hak na command tawri bara haina mahak na yam sauning na hanglam matam asida Bikram na sar na command tawbuni haina khumlam adudi nahak na ay gi direct command adu bukari indrabano haina harami aduga nahak na asok apan jawba yam na pamlagadi atopa mafam ama yengdura mafam asida di leiba yararoi haina mahak na hairaglam sar adubu aikhoina risk asi lawpham thoktabra haina Bikram na hanglagi Master Lieutenant Sanjivna, Yamna Sauningna, Nahaki hero Saban Nato Aduna Mui Kaya Am Siba Yaribani, Nahak Aduna Sana Kanja the Brahana Mahana Seram. Sar Adubu Aswok upon the Amata Yavdre and from Sita Haiduna Bikram Namukumlam. Maduna Lieutenant Sanjivna, Tumilayu Nasin Aduk Makano, Masi Army Mafamni, Nasin Adu Tumilayu Aduga Munatau, Nahaki Kangbangam the impatience Aduna, Nahaku no Madisoidan Wahalakini Haina Mahana Yamna Tina Seram. Masigi Makata Pasin Asda Mukuliba Asna. Army base the Halaktuna Makoy Miam Waris Hanari. Madudagi Subeda Raguna Wari Liragi. I haki punsi asida asigumba kaya amathingna duna laknabani. Nong may gulina namang da paisilak labada training nagasat nabanati. Kongraw aduda nayung oina sitlaga toka ni haraga phagi tawrami aduga makoy miyam noklami. Maduda Subedar Bansilal na makhataragi. Adubo ay hakti ngasigi tawdok asi amukta su ukidri. Mamangdagi nong may na lepa laytana kapsilagi adubu. Patras hardi mafam aduda sangshinduna oina sangni. Mahaki masada akiba haibdo amata hek layti haina hairaga Bikram da onsinduna sar. Nahakpu akiba haibdo tasing namak laytabara haina hanglam. Masta Bikram na aidi khanbu khanjilu de bansi. Ado ay haki isam saba simple rule amadilay. Kanagumba amana nangonda one time etik torok patarabdi nahak na 2 times back taw silu haina hairaga. Makoy miyam noi. Subedar Raguna makhataragi. Sar nahak na unit ama command tawrabdi unit ado angak pa ama oigani. Aisu sargi unit aduda yauzage haina hairaglam. Masidagi mafam aduda layriba makoy miyam masu yauzage haina hainaraglam. Matam aduda Lieutenant Sanjiv mafam aduda sanglagi. Mayam adu phamlam badagi hawgatuna mahakpu respect udli. Sanjiv na yari haiduna nabinbu handshake tawrami aduga. Bikram do onsilaktuna surup masay ama pirami. Bikram na aidi yazarani sar haina hairami. Masida Sanjiv na ayhak na hairiba sinangonda hangbunate. Masih kaman amani hairga surup masay adu namdana pisilami aduga mahakpu surup adu pithaklam. Madudagi Sanjiv na mayam adu potharo haina hairami aduga. Bikram buna mahaki manakta lako haina order tawram. Bikram Sanjiv ki manakta tabna sanglagi. Matam aduda Sanjiv na Bikram da onsilaktuna. Nahak na kaman ama thugaiba haibse nahak lalabani. Adubu nahak na aibu kanbi bagi damaktadi nahakpu aina thagali haina momo noktuna hairagi.
Madu tabada Bikram mathamoida harauba poki aduga leithokthuna churup adu khangching chingsil. Maduragi Lieutenant Sanjifna makha taragi. Ai khakta kanbiba nate regiment asigi mingchanpu su nahakna kanbirabani haina momonoktuna hairam. Masida Bikramna mahaki overacting adu amuk tawsilagi. Sar aikhoi imung manungumbani. Nangi yumlonabana nahakku kanbidana kana laaga kanbigadawrige. Ado sar mafam aduda su ai 20 meter ki distance thamdi thamkhibani ko haina nokna hairam. Masidagi Sanjifna Bikramda ngasidagi nahak aingonda sar haina kauraganu. Aina nangondagi hallibasi ta taruk khaktani. Aduda sunatana aikhoi anidi yumlonabagumani aduna ayaki ming Jimmy adum kauro haina hairam. Masigi makha tarakpa sin asida amuk uliba asina Bikram mahaki bed aduda sanglaktuna mahak phamthai. Nakalda leiramliba sithi adu ubada mahak harauna lauthoklaga pajaram. Sithi adugi marwal adu Bikramna nokna pajaram. Oi nahak karisu thoidokpa tawdaba natra. Sithi irakani su khangde call tawrakani su khangde. Chandigarhda lehoriba nupi macha adu kari tarongani phau nongmata khandabara ha. Ahanbadana yamna nungsiba sarami aduga hojikna nasak phawbu uba phangkhidre. Phare ado nangna pamjaba karino ama thakibana yengo haina iriba sithi adugi marwal adu paraduna mahak yamna langtakna box macha adu hangdoktuna yeng. Aduga sithi adu makha tana paragi. Ai nahakpu yamna miss tawi. Nahaki nasak uraktam paphana yamna kuiri. Phare adu ngasi se 11 February ni. Ngasigi numit asita kari thoki nangdi loi kauramani haina iriba sithi adugi marwal adu paraduna Bikramna berenda da thoklagi aduga mahaki haukraba punsigi tangkak ama nauhona ningchinglagi. Mahakna haukhiba wari khudimak amata kawba leramde. Makhoi college ta tha ama subna group punduna lerami. Bikram nupi eduna mangonda amuktang yenglaklabadi haiduna khanduna lerami adubu nupi eduna di nomata mangonda yenglaklamde. Adubu Bikram ninghanabudi leramde. Tha amagi matungda 1995 ki February ki tarik 13 ni nongma class manungda makhoi lecture taringai nupi eduna Bikramda yenglaklam. Bikram madu ubada mathamoi edu mahak yamna harawrami. Numitugi numidang aduda mahak harawba phongdokpa oina party tawsi haiduna mahakki marup saniga loinana yu yoleba dukal aduda makhoi changlagi. Madudagi mahakna yu bottle ani yu yoleba nupa adugi mamangda thamlaga uncle ji ani asida mamal kayano haina hanglam. Maduda uncle aduna makhoida yengkhallagi aduga nakhoina purakliba bottle adu hanagi mafamda thammu aduga nakhoi yamna thuna chakhro haiduna makhoi butan thoraklami. Masida Bikramna uncle aikhoi ngasidi army gumna tos amukta tawjagi aikhoi paisa yauriye haraga paisa adu mahakna puthoraki. Maduda uncle aduna hai nangi paisa aduna satnaba yaba nate masida army khaktana laigadabani haina haraglam. Masida Bikram anam kanna uncle aisu ikoi kuidana army oiragadabani ai exam thakre haina harakpadu taraga uncle aduna adudi nangi army ID adu puraklo aduga nangna laining balairu lao ngamdraga na nahak chai cross lo haina tan thoroglam. Matam aduda Bikram gi marup sanina tuminna uncle ji kari sunatabada hek saugat pire aikhoi lupa tara kun helabasu henjage ado yu aduta dipibiu haina mahakna haijaram. Maduda uncle aduna adudi phare police ta call tawragi haina haraglam. Masida sanina uncle sidi sum request tawjabani haina ngangna ringai Bikram na marak thakchilagi aduga yamna lingna nganglagi. Uncle ji ngasidi nangna aikhoi bu tan thokledana yengo se aigi saga se munna khangjilau aisu ikoi koidana army officer oiraga nangi thong asida amuk leplagani. Matam aduda uncle ji nang aingonda salam soidna kolakani. Matam adu phawbadi ai yu sukthak thaklaroi haina mahakni wasaklam. Madu tabda mamanaba aduna ingak-ngakna karino nangna haribadubo yu yawdrabadi akhoi karamna hingadawribano nangi wasakto amukta handogo haina makhoi dukan adu thadoktuna chatkiram. Mathangi numitni class manungda Bikram mahaki marup Monaga family aduga Bikramna Monada Mona kari tawdoino aibo hin khitadi piyo ai haujikan se tumpham chafam amata khangdre haina hairami. Matam asida Mona onthoragi aduga Bikramda Biki ai amuk hana haiba ngamaroi nangna sana Dimple gi manakta chalaga kok haiba kaidawgi haina hairaglam. Bikram Mona gi manakta changsilaktuna phammi aduga Mona nang amukta sawkhinobase Dimple aikhoi ani gi marakta chemistry khara layena khanbaro nangna haina Mona da hanglami. Madu tabda Mona nokhalagi aduga hairagi nanga Dimple gi marakta lairise chemistry nate biology haina hairagi aduga chemistry oiradi wari sanabda spark thokadawribani haina hairami. Ado phare mathangdadi Dimple ga aiga chatminaba matamda nahak lago aduga chance yengo mangonda loi hango haina mahakna hairami. Masigi makha tarakpa sin asida amuk uliba asina Dimple Mona ga loinana college tagi halaklam. Makhoi ani film gi wari sa saduna laklami. Matam aduda Bikramna maninglomdagi Mona darling haiduna kauragi
Madu taabda Dimpalna monada mahakna nangonda darling kauraga nahakna aigonda crush lei kaina hajilise karigino haina mahakna monada hanglami. Madudagi Bikram monagi manakta sangsilagi aduga lei ama lauthokuna phajaba wahi wata sijenaduna monada lei adu mahakna pirami. Maduda monana thank you hairaga ado nangna aigonda darling kaubagi maramdo Dimpalna khangninge hai haina hairam. Madudagi Bikram Dimpalgi manakta sangsilagi aduga mona asi nangi darling natabra haina hanglami. Matam maduda Dimpalna mani haina khumlami. Masdagi Bikramna amuk adudi aigidi darling oiba kaidobagi yaroidoriba problem leibra haina hanglagi. Dimple monagi manakta sangsilagi aduga mana pairamba camera adu monada pisilami aduga Bikram da onsilaktuna amuk aikhoi ani sengdoknagadauba wa yamna lairi aswai phawba chatlusi law haiduna Dimple na Bikram bu puraki khara chatlaba matung Bikram na kari wari no aikhoi ani na discuss tawgadaurise mile ama hena phajilagi laise karimta haidrido karigino haina hanglagi madudagi Dimple na Bikram da makhoi mayamna aikhoi ani gi marakta karigumba ama lai haina khalle haina hairagi maduda Bikram na Moi haidi kanano haina hairagi makhoi haibadi loinamak class ki mi khudingmak iban mona phawuna aikhoi ani ki marakta karigumba ama lai haina khalli haina hairagi mi gi machinbu kanana menba ngamdawrige moina hainingba haijasanu haina Bikram na khummi maduda Dimple na adudi ibani gi marakta karimta lainadrabra haina hanglagi maduda Bikram na nangdi kari khalli haina hangbada Dimple na aina hangise nangondani haina hairakpada Bikram na su aina hangisi su nangondani haina hairagi maduda Dimple na kari su laite ibani gi marakta haina Harapuda Bikramna Pare adudi discussion loire swaida picnic se enjoy tawrabanina yumda hallo hairaga Bikram satki Masida Dimple na amuk Bikram bungai kho haida tanaduna aikhoi ani wari saba loidri thong aduda phamulaw haina Bikram bukausil Bikram sangsilaktuna Dimple gi manakta khara laptak na phami maduda Dimple na khara sangsilak o haina haibadagi Bikram Dimple gi manakta khara nakna sangsilaktuna phami Madudagi Dimple su Bikram gi manakta khara sangsilaktuna phami aduga Bikram da nang aibu pambra haina hanglagi Bikram na maduda yamna pami haina hairam aduga leido nangna monada pirido karigino haina Dimple na hanglagi maduda Bikram na lei ado piramdrabadi ai sahi chupa nang se adum tanaraga leigidawriba aduga nangna nomata su aingonda nangbu pami pamdi haibagi matam su amata pibide ado Dimple aidi nang se friend oina loina badi pamdi aduna Nang su aibu pami pamde haibdo tasengna amukta di hayu aina Palampurdagi isam samjaba pakhang ama aduga nahakna Chandigarh gi chauraba sahar asidagini yamna thuna hairago ai masigidamak tumpham jafam khamlaktaba kuirabani haina Bikramna langtak na Dimple da hairagi Dimple na momo noktuna Bikram bu phammu haiduna phamhalli aduga mahakki makhut adu pirak o haina hairami Bikram makhut adu taithoktuna Dimple da pi madudagi Dimple na Bikram gi makhut adu sena paisilli Bikram inga gagna amadi masa adu harau woi pakhat poi masina kari haning libano haina mahakna hanglagi Dimple na momo noktuna nahak ase ngasidagi permanently aigi oina book tawrabani nahak hojik market ta phangdrabani haina noklaga hai aduga ado aidi nangi biodata di phajana di khangdri hain hairagi maduda Bikram na thadokhraba Dimple gi makhut adu amuk hana paisili aduga kari biodata no haina hanglagi Dimple na kanana khangi nahak asi nupi singda apangba siramaga mangthokhiba nupa oiramadi ai nangbu khara kupthana khangba pami haina hairagi adudi aikhoi ani nungti gi unaba tare ni nangna khangnaba haina Bikram na hairakpada Dimple na ai maduda ngamloi haina haikrabo hairaga mahak haugatuna sali adudi horen pung 3 da ai free oi aduda unase haina Bikram na hairami matang asida biyan hariba Fajaraba isai asi saktuna makhoi anigi nungsiba asibu mayek sengna sin asida tagli isai asi mayamna susoidana tabiramlagani adubu film asi yenglabadi amuk hena phajagani aduna film asi yengdriba oiragadi amuktang yengthokpiyo haina mayamda haijeri isai asigi marak thatna Bikram library da larik paduna leiba adu ubada Dimple mahak manakta sangsilagi aduga Bikram na SSB interview gi larik paduna leiramba adu ubada Nang army join tawba pamiro nang nahan makhaidi aingonda haidriba karigino haina mahakna hanglagi maduda Bikram na singnana ai army join tawni hairadi nahak aingonda gi thadokna satkhini khanbadagi aina wafam asi haidawni haina mahakna harami maduda Dimple na natte ai adugumba nupido ai hak natte ado aingonda secret thamadi aidi khudakta thadokna satpa ngamgani khangaba hairaga Bikram da harami aduga isai asi makhata na saglagi Isai asigi sin sing asidasu nungai raba nungsiraba sin kaya ama yauri aduna mayam su film asibu amuktang midyeng tapiyu isai asigi loisilakpa sin asida amuk uliba asina Dimple bu Bikram na mayumda thilagi Dimple gi mayum yaudringai gari adu khami aduga
Dimple kumthaduna sorok adu lanthoknaba tawi matam asida Bikramna lauragi aikhoi ani date tawba se yare enough oire hawjikti aikhoi ani luhonglasi haina mahakna hairagi maduda Dimple na ingagagna nupi da propose tawbubu adum haina tawnabro yam romantic oijade swaida amuk apangba sibiranu hairaga Dimple laithokduna lagi madudagi Bikram gari dagi kumtharagi aduga nak yetta koyeng yenglami aduga manakta hauramliba khage leihau pambi amadagi lei ama hektuna Dimple gi mamangda phamthaduna wa haige tawringai angang ama cycle thorambadagi lepduna makhoi anibu yengduna lerami angang adubu Bikram na tanthokirami aduga mahak Dimple gi manakta amuk changsilagi masidagi Dimple na yare nangi drama do toko akoibida mi mayam ama leiri se namito udro haina hairagi maduda Bikram na ude ai kanabu su ude ai gi punsina nanga leiminaba phangjaba adudagi hena aina karisu ude hawjikti nahaksu aibu masak phajana khanglaba natro ai nangbu thamoi sengna nungsi Dimple jengo Dimple ai se Palumpurdagi isam samba pakhang ama khakne please yes amukta hayo haina hairam maduda Dimple na su yamna nungsi na kapna yare haina khumlam matam asida makhoi ani na tawriba mataw adu Dimple gi mapana maningdagi yengduna leiba adu Dimple na uraklam masigi makha tarakpa sin asida amuk uliba asina Bikram Dimple gi mayumda Dimple gi mapak loina na ka amada phamduna leiri Bikram masa adu pakhatuna makhong makhut masa adu thak ni Dimple changchilaktuna sa ani thangdoktuna thammi aduga mahakna thongjinda leptuna lei madu ubada mapana mahak manungda sangkhro haina harakpadagi Dimple manungda sangkhiram madudagi mapana Bikramda mahaki maming kari kawi haina hanglagi mata madu Bikramna mahaki maming Bikram Batra kawi haina hairam adudi nahak asi Punjabi khatrini ne hairakpada Bikramna mani haina khumlami maduda mapana adubu aikhoidi Sikhni haina hairakpada Bikramna aihaksu khangi uncle ji haina hairam nahakna khanglamba asi yamna phari isanupa masi nahakna punsigi oina kawganu hairaga asumna uncle aduna nokna makhoi anigi love story adubu full stop amanam silam Bikram khangba ngamlamde adubu mahak plan A fail warabasu plan B amadi adumak lay masigi makhataragba sin asida mukuliba asina Bikram mahakki mapaga wari sanaduna layri mahakna army join tawraroi navy oina try tawrage haina hairami maduda mapana nahakku army join tawba pami haibadaine haina hairami maduda Bikramna paba sisu adum salary phajana phangani ai isasu family su pula puba adum ngamgani haina khumlami maduda mapa aduna mangonda munna yenglaga nupi adu kanano hairako haina hairagi Bikram ingangaki mapana makhataragi aihak ase nahaki napani ne nangi khongthang khudemak ipana khangi nahaki manglan dusu ipana khangi haina hairagi mahak puna khoi college adudagiro haina mapana makhataragi Bikramna mani paba magi mamingna Dimple kawi aikhoi ani ase luhongba pami haina mahakna hairagi madu tabada mapana mama kauthogi aduga Bikram asi luhongba pami hai nupi su leire hai haiduna pautami maduda mama aduna sangsilaglaga aibu haraugadra natraga khuppaga sina thagadra khangdre adu kuina khangnaraga hojik phawba nupi adu aikhoida masak taktaba hairaga tuminna sangsinduna nupi dugi photo gadi yawbra haina hanglab duda Bikramna passport size amadi yawri ima haiduna Dimple gi passport adu puthoktuna yenghalli madudagi masi ani dusu sangsilagi aduga photo adu yenglaga yamna phajai nungsi haina hairam asuk phajaba asi kadaidagi thengnaribano haina hanglami maduda Bikramna kona hairage photo adu pirako photo adu khaktani lairise hairubda masanupi aniduna photo adu puduna imungda chensinki madudagi mamana Bikramda nupi asisu Punjabi ra haina hanglagi maduda Bikramna natte mahaki Sikhni haina hairami maduda mamana kari sukaide adu oirabasu yai problem leite haina hairami adubu Bikramna mathwai nungaitana adubu Dimple gi mapanadi problem ni haina khalli haina hairami masigi makhataragba sin asida amuk uliba asina Dimple mahaki maruk monaga loinana mayumda halagi Dimple gi mamaga mapaga dining table da sa thaktuna leiram Dimple gi mapana mahaku kausilagi aduga ngarang nahaku unaba laglamba bidi gi masanupa aduda nahak luhongga tobuni haina hairami phone tawraga luhongba gi date adu final ta thoku aikhoina di yes haikrabni haina makhatarami mapana aduga mahak ka atopa amada sangkhiram Dimple mapagi matung indaragi aduga mahakna ayaba pikhiba leite mahak luhongloi Bikram su Martian Navy ama oigatawre mahaki salary aduna pabadagi hena chawgani aikhoina kona karamna leige haibado pabana ubiyo haide ai Bikram khaktada luhongani hairamlaga mahaki kada sange tawi maduda aina yadrabadi haina mapana laurai Dimple changsilagi aduga mapada aina Bikram luhongdrabadi ai kana amatagasu luhongloi hairamlaga mahaka aduda sangki masa nupigi matau adu ubada mapa adu amuksu nungaidaba puklami
सोमदना अमुक विक्रम ममानब सनीगा लोइनना तुरेल अदुगी मथक्ता सारिबा थोंग अदुदा फमदुना लेरम सनीना विक्रमदा नहाक यामना सोइबा थबक अमा तौरबनी विक्रम नहाक असे पिसक पिकलिङैदगी तुरेंदा खोंग्राव थोक्तुना सानरिङै मतमदगी आइना मसक खंगलबनबनी नोइगी फैमिलीना अदुगा नंगी चंडीगढ़ गर्ल अदुना फावबा आइना खंगलिबा असुमाइना खंगदौबा नत्ते जिदा विक्रमना मरक थटके तौगी अदुबु सनीना मखा तारगी आइसु खंगे डिम्पल से यामना फबा नुपीनी अदो आइना हाइसे लानदि लौगनो अदो नहाकी ड्रीम दि नत्तेदना नहाकु आंगांग ओइरिङैदगी हौना आइदि आर्मी दा चंगलदौनी हाइदुना मुख्यबदाइने अदुगा हौजिकना कैदवरबा मार्शियल नेवी ओइरनी कायना नंग जोकर मानसिलगी हाइना चैरगी मसिदा विक्रमना भाई आइदि यूनिफॉर्म अमा हेक्ता सेटपा मतमदा पक्सगनी नेवी ओइरसु कंट्री असिगी सेवादी तौरीदना मसिदे ड्रीम नते रियल लाइफ ने हाइना हाइरगी मदुदा सनीना यामना साउना भया नहाकी से रियलिटी नते नहाकी सिदि कंप्रोमाइज तौबनी कंप्रोमाइज तौबा नसागी मंगलान अदो नुंसिबगीदबक कथोक्लबदि नहाक तुंगदा निंगमदबा लाकनी अदुगा मसिबजु खंजिलु कनागुंबा अतोपा अमना नहाकी मंगलान अदुबु थुगाइरबदि नहाकी मंगलान अदुदा अमुक हना हलकपा ngamgani अदुबु नहाक नसाना नसागी मंगलान अदु थुगाइरबदि नहाक नसाना हातोक्चबगा मानरबनी हाइना हाइरम विक्रम लंबी द गाड़ी थौना थौना सनीना हाइखिबा वासिंग अदु निंगसिंगलगी नसाना नसागी मंगलान अदु थुगाइजरबदि नहाक नसासु नुंगाइबा कमलोय अदुगा कना अमतसु नहाकना नुंगाइहनबा ngamलोय हाइना हाइखिबदु निंगसिंगलगी अदुगा अहिंग चुप्पा महाक तुमदना वाखल खल्ली मथंगी नुमिता विक्रम डिम्पल गु उनरमी डिम्पल न विक्रम दा नहाक किसिबो अइंगोंदा फागी अमुक तौरिबरा विक्रम ngarang yumda kari thodok thoki haiba nahak khangbra aingonda apangbadi sirakanu विक्रम हाइना महाकना हाइरगी मदुदा विक्रम ना आई नंगोंदा अपंगबा सिबगी वा नते डिम्पल आई हाकना हारिबसे असेंगबा असुंबदुनी आइना डिसीजन असे इबानीगी तुंगदे नुंगाइनबा अमदी फानबगी दमकता लौखिबा डिसीजन ने हाइना महाकना हाइरगी मसिदगी डिम्पल ना ngarang na nangna मार्शियल नेवी जॉइन तौनी अमुक हाइरे अदु आइना अइखोगी फैमिली दा अमुक हाइरे अदुगा ngasina अमुक अइखोगी नुंगाइनबगी दमकता अतोपा प्लान अमा अमुक करीनो नहाकना पामिसे आई असिबु करीसु लैतना खल्लबो खुम्मो नचिन्नदो हारगा तुमिन अमुक लै अदुगा डिम्पल ना मखा अमुक तारगी फारे विक्रम नंगना तौनिंगबा तौरो आई नहाकपु ngairage अदुगा नहाकपुसु अदुम नुंसीदुना लैरगे आई इमा इपागसु अदुम खतनादुना लैरगे सिगी वाहै सिंगसे नत्रो नंगना आइगोंदगी तानिंगिसे फारे मदुमक आई तौरगे अदुबु हौजिकपु आइबु पाबदा करी हाइना अमुक तमुगदौरगे खुम्मो नचिन्दो हाइना हाइरगे विक्रम वा अमता ngang तुमिन लै मदुदगी डिम्पल थोखी अदुगा अमुक चंगसिलक्तुना फारे नंगी अनिंगबदो तौरो अदुगा नंग आर्मी जॉइन तौदिरबा फावबदी अइंगोंदा कॉलसु तौरकनु अदुगा अइखोय अनिसु अमुक हन उनगुम सि हारगा डिम्पल मथ्वाइ नुंगाइतना चटकी विक्रमसु नुंगाइतना अदुमक फमदुना लेहौ मसिगी मखा तारकबा सिन असिदा अमुक उलिबा असना आर्मी बेस मनुंगदा मेजर मुखर्जी मेजर अजय अमदी लेफ्टिनेंट संजीव विक्रम गा लोइनना वारी सानदुना लागी मतम असिदा मेजर मुखर्जी ना हारगी नखोइना फारिबा मिसक अदो नखोइ कनानो हाइबा खंगलबरा हाइना हंगलगी मदुदा विक्रमना सार अइखोइना फारिबा मी अदुबु ओनरबरनि हाइना हंगलगी मदुदा मेजर मुखर्जी ना नोकना नखोइना फारिबा मी अदो हाइदरगी मी अमनी अदुगा महाकी ममिंगना अतौला कौबनी संपनारी विलेज दा थोखिबा थौदोक अदु मसिगी नुपा असिना थोखनबनी अदुगा प्रांकोता वांदमा एटेक्स तसु महाकना हाइदर ओइखिबनी हाइना हाइरगी नखोइना महाकु फारकपगी दमक हरावी अदुगा जिमी नहाकी दमकतसु अहाकना साउथोक्सै हाइना मेजर मुखर्जीना मखा तारगी मसिदा संजीवना नते सार फुल क्रेडिट ती विक्रम दा पीगदबनी हारगी अदुदगी विक्रम ना अमुक नते सार मसि टीम वर्क नि हाइना अमुक हारगी मसिदा मेजर अजेना नखोय अनिबु करम कांदगी यानरिबनोने हाइना हंगलगी मसिदा विक्रम ना सार ngarang asi अइखोय अनिगी लुहोंबा नोमिनि हाइदुना फागी तौदुना मखोय नोगी मदुदगी मेजर मुखर्जी ना मखोय अनि मनुंगदा संगलो अदुगा मखोयना फारकपा नुपा अदुदगी हंगबा याबा हंगगा रेकॉर्ड तौसिलो हाइना ऑर्डर तौरई मसिदा मेजर अजेना सुबु अहाक ओइना संगी हाइना हाइरगी मसिदा मेजर मुखर्जी ना जसी मखोय अदुम तौजरसनु नंगना अमुक्तंग थाबदा नुपा अदो सोर होनबा लेखरनी हाइरगा मखोय अनि सटके तौ मदुदगी विक्रम ना मेजर मुखर्जी दा सार क्वेश्चन अमतंग हंगजगे हाइरगा क्वेश्चन अदो हंगलगी सार ngasi चथगिबा ऑपरेशन की टिप्स अदु कनाना पिरखिबनो हाइन हंगलगी मदुदा मेजर मुखर्जी ना गुड क्वेश्चन हाइरगा मखा तारई यू बोतल अमा लौरो अदुगा ngasi nungdang chupa ama yu adu ngauna loina hairage haina mahakna makha taragi masida vikram na jimi kauduna wa adu haige to madudagi mejar mukherjee na nangbu nakok adubu amata yawtarbra nupa nangbo aikoi na e pau pirakliba sourcing adu yokhatuna tumina thamgadabani aikoi kana amata na atopagi informer singi maramda khangloidabani aduga hangloidabani do you understand me lieutenant vikram na yes sir madudagi mejar mukherjee na
ꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯕꯒꯤ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯅꯥꯏꯠ ꯔꯥꯎꯟ ꯗ꯭ꯌꯨꯇꯤ ꯇꯥꯒꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯗꯤ ꯍꯌꯦꯡꯁꯨ ꯅꯥꯏꯠ ꯔꯥꯎꯟ ꯂꯩ ꯍꯥꯏꯅ ꯕꯤꯀ꯭ꯔꯝꯅ ꯈꯨꯝꯃꯛꯏ ꯃꯦꯖꯔ ꯃꯨꯈꯔꯖꯤꯅ ꯍꯌꯦꯡꯁꯨ ꯇꯧꯒꯗꯧꯕꯅꯤ ꯉꯁꯤꯁꯨ ꯇꯧꯒꯗꯧꯕꯅꯤ ꯀꯔꯤ ꯀꯔꯤ ꯑꯇꯣꯞꯄ ꯍꯪꯅꯤꯡꯉꯥꯏ ꯂꯩꯔꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯩꯇ꯭ꯔꯦ ꯁꯥꯔ ꯕꯤꯀ꯭ꯔꯝꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁ ꯂꯥꯜꯍꯧꯕꯁꯤꯡ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯤꯑꯣꯏ 4 ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯤ ꯃꯗꯨꯗꯒꯤ ꯇꯦꯔꯣꯔꯤस्टꯀꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯍꯜꯂꯒ ꯅꯣꯡꯃꯩꯅ ꯃꯊꯪ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯊꯤꯜꯂꯨꯁꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯒꯐꯨꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯔꯁꯂꯥꯟꯅꯁꯨ ꯎꯔꯝꯃꯤ ꯂꯨꯆꯤꯡꯕ ꯍꯥꯏꯗꯔ ꯑꯗꯨꯅ ꯀꯔꯝꯕ ꯕꯇꯥꯂꯤꯌꯥꯟꯅꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯥꯈ꯭ꯔꯤꯕꯁꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ 13 ꯖꯝꯃꯨ ꯑꯦꯟड ꯀꯥಶ್ꯃꯤꯔ ꯔꯥꯏꯐꯜꯁꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯥꯏꯗꯔ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯧꯂꯥ ꯐꯥꯈꯤꯕꯒꯤ ꯃꯈꯣꯏꯒꯤꯁꯨ ꯂꯥꯟꯃꯤ 19 ꯍꯥꯠꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯔꯨꯜ ꯇꯧꯋꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ ꯉꯁꯥꯏ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯈꯣꯏ 4 ꯄꯣꯁ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯊꯝꯂꯝꯕꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯇꯦꯡꯊꯥꯔꯤ ꯑꯗꯨꯒ ꯑꯥꯔꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯕꯨ ꯁꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯥꯔꯃꯤ ꯕꯦꯁꯇ ꯑꯃꯨꯛ ꯃꯦꯖꯔ ꯋꯥꯏ ꯀꯦ ꯖꯣꯁꯤꯒ ꯃꯦꯖꯔ ꯃꯨꯈꯔꯖꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯦꯖꯔ ꯋꯥꯏ ꯀꯦ ꯖꯣꯁꯤꯅ ꯃꯦꯖꯔ ꯃꯨꯈꯔꯖꯤꯗ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡ ꯍꯥꯏꯗꯔꯅ ꯑꯁꯤꯕ ꯍꯛꯆꯥꯡ 4 ꯌꯥꯟꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗ ꯃꯦꯖꯔ ꯃꯨꯈꯔꯖꯤꯅ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ ꯁꯥꯔ ꯑꯩꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯦꯐꯇꯦꯅꯦꯟꯠ ꯕꯤꯀ꯭ꯔꯝ ꯆꯪꯂꯛꯇꯨꯅ ꯁꯦꯂꯨꯠ ꯇꯧꯏ ꯃꯦꯖꯔ ꯃꯨꯈꯔꯖꯤꯅ ꯃꯦꯖꯔ ꯋꯥꯏ ꯀꯦ ꯖꯣꯁꯤꯗ ꯕꯤꯀ꯭ꯔꯝꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯃꯦꯖꯔ ꯖꯣꯁꯤꯅ ꯕꯤꯀ꯭ꯔꯝꯕꯨ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯖꯔ ꯖꯣꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯦꯐꯇꯦꯅꯦꯟꯠ ꯕꯤꯀ꯭ꯔꯝꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯦꯖꯔ ꯖꯣꯁꯤꯅ ꯅꯍꯥꯛ ꯆꯨꯔꯨꯞ ꯊꯛꯄ꯭ꯔꯥ ꯍꯥꯏꯅ ꯕꯤꯀ꯭ꯔꯝꯗ ꯍꯪꯂꯛꯏ ꯕꯤꯀ꯭ꯔꯝꯅ ꯑꯩ ꯊꯛꯆꯗꯦ ꯁꯥꯔ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯗ ꯃꯦꯖꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯃꯤꯗꯣ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯇꯁꯦꯡꯕꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯁꯤ ꯗꯤꯁꯔꯦꯁꯄꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯑꯩ ꯃꯔꯛꯇꯗꯤ ꯊꯛꯏ ꯁꯥꯔ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯦꯖꯔꯅ ꯆꯨꯔꯨꯞ ꯎꯄꯨ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯕꯤꯀ꯭ꯔꯝꯗ ꯄꯤ ꯕꯤꯀ꯭ꯔꯝꯅ ꯆꯨꯔꯨꯞ ꯑꯗꯨ ꯆꯝꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯃꯤꯟꯅꯩ ꯃꯁꯤꯗꯒꯤ ꯃꯦꯖꯔꯒ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯦꯖꯔ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯤꯀ꯭ꯔꯝ ꯁꯨꯕꯦꯗꯥꯔ ꯕꯥꯟꯁꯤꯂꯥꯜꯒ ꯂꯣꯏꯅꯅ ꯖꯤꯞꯁꯤ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯕꯥꯟꯁꯤꯂꯥꯜꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯗ ꯒꯐꯨꯔꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯕꯥꯟꯁꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯃꯗꯨꯗꯒꯤ ꯒꯐꯨꯔ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯕꯤꯀ꯭ꯔꯝ ꯁꯥꯍꯥꯕꯄꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯒꯐꯨꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯒꯐꯨꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯥꯔꯁꯂꯥꯟ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯥꯔꯁꯂꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯨꯕꯦꯗꯥꯔ ꯕꯥꯟꯁꯤꯅꯗꯤ ꯁꯥꯔ ꯃꯈꯣꯏ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯒꯐꯨꯔꯁꯨ ꯀꯥꯁꯃꯤꯔ ꯃꯆꯥ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯒꯤꯅꯦ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯕꯥꯟꯁꯤꯂꯥꯜꯅ ꯁꯥꯔ ꯀꯥꯟꯅꯗꯕꯗ ꯑꯟꯅꯦꯁꯦꯁꯔꯤ ꯔꯤꯛꯁ ꯃꯌꯥꯝ ꯑꯃ ꯂꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯖꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯒꯐꯨꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯏ ꯃꯗꯨꯗꯒꯤ ꯈꯔ ꯆꯪꯂꯛꯂꯒ ꯑꯃꯝꯕ ꯃꯐꯝ ꯑꯃꯗꯒꯤ ꯒꯐꯨꯔꯅ ꯃꯆꯥꯅꯨꯄꯥ ꯑꯥꯔꯁꯂꯥꯟ ꯀꯧꯊꯣꯔꯛꯏ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯒ ꯁꯪꯒ ꯇꯧꯔꯨꯔꯦ ꯍꯥꯏꯕꯗꯤ ꯇꯦꯔꯣꯔꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯁꯪꯒ ꯇꯧꯔꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨꯗꯤ ꯌꯥꯎꯕ ꯄꯥꯝꯗꯦ ꯁꯥꯔꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯄꯥꯅ ꯍꯥꯏꯕꯗꯒꯤ ꯑꯥꯔꯁꯂꯥꯟꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯕꯤꯀ꯭ꯔꯝꯗ ꯇꯝꯂꯝꯃꯤ ꯁꯥꯔ ꯃꯈꯣꯏꯅ ꯑꯩꯕꯨ ꯕꯣꯔꯗꯔꯗ ꯇ꯭ꯔꯦꯅꯤꯡ ꯊꯥꯒꯗꯧꯔꯦ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯑꯥꯔꯁꯂꯥꯟꯅ ꯍꯥꯏꯗꯔꯅꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯀꯔꯤꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯪꯊꯍꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯥꯔ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯄꯩꯁꯥ ꯈꯛꯇꯒꯤꯅꯤ ꯑꯩꯕꯨ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯁꯥꯔ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯖꯕ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯒꯐꯨꯔ ꯚꯌꯥ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯒ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯒꯐꯨꯔꯅ ꯅꯠꯇꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯀꯅꯥ ꯑꯃꯠꯇꯁꯨ ꯊꯥꯖꯗꯦ ꯑꯩꯅ ꯊꯥꯖꯕꯗꯤ ꯁꯥꯔ ꯈꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯇꯝ ꯈꯔ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯣ ꯑꯗꯨꯒ ꯑꯩꯅ ꯃꯇꯝ ꯌꯧꯔꯕ ꯀꯥꯟꯗ ꯐꯅꯅꯕ ꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯒꯐꯨꯔꯅ ꯀꯔꯤꯅꯣ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯑꯔꯣꯟꯕ ꯄꯥꯎ ꯄꯨꯕ ꯃꯤ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯔꯅꯦ ꯁꯥꯔ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯅꯠꯇꯦ ꯒꯐꯨꯔ ꯚꯌꯥ ꯑꯩꯅ ꯐꯅꯅꯕ ꯁꯣꯏꯗꯅ ꯁꯤꯜꯂꯛꯀꯅꯤ ꯅꯨꯃꯤꯠ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯑꯩꯕꯨ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ
पाव अमा फंगबदगी मेजर मुखर्जीना लुसिंगदुना मखोइना टेरोरिस्टसिंगना लेरंबा मफम अमा मखोइना ऑपरेशन चथरम मखोइना मफम अदुदा लेरिबा कासिंग अदुगी मियोसिंग अदु मपांदा तांथोक्तुना मखोइना रेड चथरमी मसिदगी मखोइना यामलबा नुंगमैसिंगा लोइनना खुसु खुलाई कया अमा मफम अदुदगी फागलम ऑपरेशन चथबा अदु लोरबा मतुंग मेजर मुखर्जीना विक्रमदा एडवाइस कया अमा पिरमी मसिदगी मखोइ यामलबा खुसु खुलाइसिंग अदु पुदुना विक्रमगा लोइनना डिम्पल की वारी सासादुना गाड़ी अदु थरोगलम मदुदगी गाड़ीसिंग अदु असुम थौरपदा लंबीदा हामेंग मयाम अमना गाड़ीसिंग अदु बुथासिंदुना लेरम मदुदगी लानमी अमना हामेंग सेलिबा आंगांग अदुदा हामेंग सिंग अदु तांथोखरो हाइदुना करीमना हाइरम मदुदा आंगांग अदुना यामना उसितना नखोइ ओइना काश्मीर असि थादोक्तुना चटफिखरो हाइना खुमलगी मदुदगी इखंग खंगहौदना आरपीजी अमा पाइसिलक्तुना मखोइगी खुलाई पुरिबा गाड़ी अदु पोखाइरम मसिदगी पाकिस्तानी टेरोरिस्टसिंग अदुना एम्बुश तौरपदगी नोमै कापनरक्लमी आर्मी सिंह अदुसु गाड़ी अदुदगी कुमथादुना लुमदुना नोमै कापथनरमी मसिदा लानमी कया अमसु असोकपन नंगलम मदुदगी लानमी अमना गाड़ीदगी आरपीजी लौथोक्तुना कापके तौरिङै टेरोरिस्ट सिंगी नोमैना पांदुना लैमाइदा ताखिरमी मदुदगी बांसीना कवर फायर तौरिङै विक्रमना आरपीजी अदु खुनगतुना टेरोरिस्ट सिंह अदु कापसिलम मसिदगी टेरोरिस्ट सिंह अदु सेनबा होरक्लमी मदुदगी अमुक आर्मी मयाम अदुना अमुक टेरोरिस्ट सिंह अदुबु तानदुना कापथबा होरक्लमी बांसीसु विक्रमगा लोइनना गाड़ीसिंग अदुदा लुमदुना सेलगी मतम अदुदा नाकलदगी नोंमै अमा कापसिलक्तुना बांसीगी मकोक्ता पालम विक्रमदी गाड़ी अदुगी मखादा पाक्था होबदगी महाक्ति सोखौद्रे मसिदगी बांसीबु विक्रमना गाड़ी मखादा सिंगसेली अदुबु बांसीगी असिबा हक्चांग अदु उबदा विक्रम खांगबु ngamlamde महाक्ना सेंथोरक्तुना टेरोरिस्टसिंग अदु मथंग कापथरगी नुमिदांगी मतमनी आर्मी बेसदा असिबा हक्चांगसिंग अदु भारत की फेराना योमसिंदुना थमली मतम असिदा विक्रम बांसीगी असिबा माइथोंग अदुदा येंगदुना महाक्की मचानुपीगी पासपोर्ट अदु पुथोक्तुना ममांगदा हौखिबा थौदोकसिंग अदु निंगसिंगदुना महाक कपलमी मदुदगी महाक खांगबा ngamlaktaduna मफम अदुदगी थोगलगी मदुदगी मेजर वाई के जोसिना मेजर मुखर्जीदा हाइदरना अतौला फाखिबगी रिवेंस लौरिबनी मसी अखोइना थिंगदबनी नत्रबदी काश्मीरदा लैरिबा प्रजा मियामसिंग असिना अखोइबु थाजखिरोय हाइना हाइरमी लेफ्टिनेंट संजीव विक्रमना कप्तुना लैरिबा मफम अदुदा चंगलगी विक्रमना बांसीना सिरिबा असि महाक्की महुतनी नोंमै मरु अदु आइगिदमक्ता पाइरखिबा मरुनी अदुबु बांसीना लौख्रे हाइना महाक्ना निंगमदना कप्पी मसिदा जिमीना महाक्पु थेमजिनबिरम मसिदगी विक्रमना ngasi haiba numit asidagi aigi company da yauriba lanmi amata siba yaroi yeknaba nattana kana amatana muk aigi damakta siba pamde haina mahakna yamna sauna hairami madudagi nongalaga Vikram Arslan ge manakta laglami aduga Haidar gi laifam adu Arslan gi mafamdagi khangdoklami masidagi army base da muk makhoi watanarami Major Rajena Major Joshida sar phangleba paw asi sumle Haidar mafam amada di chatkadaure adubu mahakki sab saba exact location adudi mafamdi अखोइना खंगबा ngamdri haina hairagi Major Joshina Major Mukherjee da onsinduna subu nahakti kari khalli haina hanglagi masida Major Mukherjee na sar अखोइना masigi chance asi lohogudobani paw asi lalagana lale sumlabadi Haidar bu nathokpagi tanja amuk kaidobagi piruni haina mahakna hairam Major Joshina Vikram da onsinduna nahakna piriba tips asi lalamba thoklabadi nahak masigi consequence da sana khangjabra haina hanglami masida Vikram na khangjai sar आइगे शोल्डर दगी स्टार अमा लौथोक जगनी आइना पीरिबा पाव असि हेक लालंबदा हाइना महाकना हाइरगी मतम असिना मेजर मुखर्जीना नहाकना पाव असि असुक यामना थाजरिबा असि कनादगिनो ममिंग करी कवी हाइन हंगलमी मदुदगी विक्रमना नाकपीगनि सार आई ताकथोकपा ngamjaroi para असि सारना ताकपीखिबनी कना अमतना अतोपगी इन्फॉर्मर गी मरमदा हाइदोकनदी हाइना महाकना हाइरगी मदुदगी मेजर जोशिना फारे अदुदि नहाक मदु चटलोरो अदुबु नहाक नतोमता चटकदबनी जिमी पुदुना चटपा यादे असिगुम्बा रिक्स लैबा थबकता अफब ऑफिसर अनि मांगहनबा यादे अदुना नहाकना अपाम्बा आर्मी नहाकना खल्लगा पुखो अदुबु नहाक नुंगांद्रिङै मफम असदा अमुक योरकदबनी हाइना ऑर्डर तोरो नुमिदांगी मतम ओइरे विक्रम महाकी आर्मी सिंह अदुगा लोइनना हाइदरना लैरिबा मफम अदुदा मखोइ अटैक तौनबगिदमक्ता सेम साबा लोरम मखोइना युम सिंह अदुगी मनुंगदा आर्म फोर्सेस मयाम अमा लैरि हाइना मेजर जोशीदा मखोइना पाव पिरमी मेजर जोशीना मफम अदुदा सिविलियन मयाम अमसु लैरिबनी अदुना टारगेट अदु मसक खंगदोकलगा अटैक तौ नत्रगना थोकलको हाइना ऑर्डर तोरगी निंखिबदा होंबा लैत्रबा विक्रम मफम अदुदा महाकी लानमी सिंह अदुगा लोइनना महाकना मफम अदुदा लैरिबा खुलाई पाइबा टेरोरिस्ट सिंह अदु कापथबा होरगलम मखोइना का कयादा संगदुना मदुदा लैरंबा टेरोरिस्ट सिंह अदु कापथलमी अदुबु मखोइना हाइदर अदुदि फंगबा कोबु लेरमदे मदुदगी विक्रम का अमदा अमुक चंगलगी अदुबु मफम अदुदा नुपी आंगांग सिंह लेरमी महाकना थोके हाइदुना तौबदा नुपीगी फिजोल सेसिनदुना
makok khumjinduna phamliba Haidar gi khongup tungliba makhong adu mahakna uraklami masidagi Bikram sangsillaktuna Haidar bu phudat pa hawraklami ngaihak leiraba matung Bikram na Haidar bu kaptuna hatke tawrami masida Haidar aduna nahakna Haidar ama hatlaga lal asina khoina ngamgadawba natte Haidar mayam ama leiri masigi makhadina khoi asibana nong chubagumna suraklagani haina haraklami madudagi Bikram na mahakpu nongmaina kaptuna hatlami masigi makha asna amuk army base tani Bikram suti gi damak mahak mayum satnaba posai loisilli Major Jasina amadi mafam aduda leiriba ka aduda leiriba miyosing aduna mahakpu thagatlam Bikram mayum da hannaba gi damak mahaki mafimrol sing adu gari da hapsilam Major Jasi Lieutenant Jimmy amadi Subedar Raghu mahaki manakta sangsilagi Major Jasina hoi biki nayum yauraga Dimple do sieluro aduga mafam asida aikhoina nakhoi ani bu luhongbiragi haina phagi toragi matam asida Major Mukherjee sanglagi aduga Bikram da nahakna mathang lakpadadi ahak mafam asida leiram laroi posting setlani yamna thuna halagu mafam asida nahak yamna darkar oi haraga makhoi ani nungsidana konai madudagi Bikram mayumda hankirami Bikram na mayumda hankringe somdana yeknabasingna Kashmir bu lawsannabagidamakta sem saba loikirami Pakistan gi army general aduna Srinagar dagi le phawgi highway asi makhoina cover tawba ngamlabadi Kashmir asi makhoi gi oirabani aduna unsing adu hek sodokpaga India gi lanmising adu tumna hatlo haina order tawraklami Sobrana Bikram mayumdadi handraduna Chandigarh da Dimple gi manakta laklami Dimple ga makhoi ani laisang amada laklami Bikram na Dimple da wa mayam ama harami adubu Dimple na karisu khumlamdi Masidagi Bikram na karigino ngasi nangna asuk yamna mood off oribasibo haiduna Dimple gi makhut adu phaduna singi aduga nahak wa ngangdrabadi ahak laisang adu sangloi haina mahakna hairagi Dimple na onsilaktuna nahak numit humni khakta natra mafam asida leigadawriba ase sahi mari asida aikhoi ani 40 days phana leiminakraba ha chithi nipan iki adusu chithi amadagi hena halakte aduna nasindo tuminna leyo aduga aigi itung ilago hairaga makhoi ani laisang adugi isingna makhong adu samthoktuna laisang adu sanglagi laisang manungda makhoi ani na round mari ra koiduna salami matam asida Bikram na Dimple gi suni adu paiduna round adu koirami madudagi amuk leptuna lai khurumlingai Bikram na congratulations Miss Batraji nahak ngasidi Lieutenant Bikram da luhonge haina hairagi madudagi Dimple na Bikram bu makhut paiduna singthoragi aduga langtak dana nang ngasaidagi aigi suni matol asi paidi ra haina hanglagi masda Bikram na paidi ni aduna aikhoi ani esi luhongabani satlo napada hairuro haina hairagi masidagi Dimple na harawna nahak asidi angawbani haraga laithoktuna satke tawi Bikram na Dimple bu amuk chingsilli aduga nahak pu ngasai 40 days phana leiminadi haikibdaini hojikti 40 years leiminargadawbani haina hairagi aduga phajaraba isai ama saktuna makhoi anigi nungsiba asibu isai asida phongdokli masigi matung Bikram mayumda halagli aduga mapaga TV da paw tarami paw aduda 4 Jat regiment ki lanmi manga phakre aduga Kargils ki Kaksar Langpa region da Pakistani lanmi sing sanglakpadagi Lieutenant Saurabh Kalia mafam aduda thajinkre haina paw aduda hairagi madu tabada Bikram gi mapana asibu Palampurdagi natrane Kalia ki masado natra haina Bikram da hanglagi Bikram na mani haina khumlam Bikram mahaki marup saniga galida momo saduna leiri masida sanina India Pakistan lan tawrani haiba paw amatai masibu asumbara haina Bikram da hanglam masida Bikram na summe handakti amata lemna tharare haina hairagi ado nahakna loina hatlam laga nang amuk handi halaguko adusu only one piece da halakadawbani haina sanina hairam masida Bikram na karisu khalunu flag to aihakna haigatlu doini natraga flag tuna aihak ase yom laga purakpasu yai ado ai handi halakhini hairaga momo lawba satki Bikram amuk sanglaktura ai hayeng chaladawni lambida Dimple unaraga straight ta adum sat khradawni haina hairakpada sanina nahak matam khara leiba yararoidra nathak thongbo officer singna kaurak aba haina hairagi maduda Bikram na natti aigi thamoi manungdagi kaurakpani haina khumlam mathangi numi ni Dimple bus station da Bikram bu ngaiduna leiri Dimple mathwai inung nungaitana lerambadu ubuda kari tawrabagi haina Bikram na sangsilaktuna hangi masida Dimple na kapna nahakna army force ta hek yaukibadagi nahak asi aingondagi lapthokhibagu khalli haina mahakna tapna haraglam masida Bikram na nate ai madugi thauna adu laite aikhoi ani nakhoi gi sek ki satnabi matung inadi luhongabani adubu aikhoi gi Hindu tradition da su amuk luhongba pami haina harakpada Dimple na karam kandano haina hairagi madudagi Bikram na thang macha ama lawthogi aduga mahaki khupi adu khara lenthatuna I khara thokhanduna Dimple gi marai bakta nambiram
मदुदगी मखोय अनि नुंसिना ngahak konarami adudagi Bikramna bus tongduna satkiba adu Dimpalna kaptuna yengduna lehawi masigi makha tarakpa sin asida amuk uliba asina Bikram Army base manungda Sanjeev Kalona na TV da pauta duna leram paw aduda India na Pakistan ka lan tawrani hana lauthori aduga mamangda Pakistan na phakiba army manga adugi asiba haksang Indian Army da sinarak e postmortem gi matung inna yamna thina torture torokpagi mami tai haina paw aduda haraglam madu tabada Bikram mapal da thoglagi Jimmy su mahaki matung inarak tuna kari tawrabagi hain hanglam masida bikina siriba ase aingonagi hena angangni asigumba torture ase makhoina tawrise karigino aduga aikhoina sida kari su tawbangamdana leiriba asina karigino haragi army khudingmaki makhoigi dream di landa muktang yawba asini adubu Bikram di lan adu masina oire Indian Army ki regiment amadi battalion sing adu Gumri base ta lerami Bikram mamangda hana yeknaba kaya ama thengnakhre adubu hadak ki sidi kayam khudong thiningai oigi habdu makhoina khanglamde adubu hena laibak thibidi 13 Jack Rift Reserve Force ni makhodi mathak thongbadagi order phangdrabadi kari mat tawba yaramde lan missing adu phagi tawnaduna wari saduna lagi Lieutenant Jimmy na Justice har nahak jawdrabadi aikhoi lan asi karamna soknagani masida Bikram na amuk phagi tawsilagi aikhoi di nahak na sil waraga akhoi di nangi maningda load ka dawribane haina phagi tawi masida Major Jasina ready da lairabani moina tawningba tawjaraksano haina hairagi asumna wari sanaringai khanghaudana mathaktagi bo mayam am pairaktuna pokhairam army mayam adu underground base adu sensinnai ikhang khanghaudana tawrokpa etek aduda asok apan asi ana kaya am yaurami thaudok adu luarba matung Major Jasi gari ki tayar da ngathaduna lairiba adu Lieutenant Ranjiv na urami sar bom kapal loikre asok apan singse kallusi law hawgat lo haina mahakna hairami masida Major Jasina ayak hawgat pangamdra captain haina hairagi karigi ngamdaba yaroi haiduna Captain Ranjiv na Major Jasibu singkhatpi adubu Major gi nangal adu thina sokpa adu khanglakpadagi mahakna Bikram kauragi Bikram su aikhoi gi sil adu kaidawrage haiduna sangsilagi asokpa adu ubada Dr. Rajesh amu kausilagi Dr. Rajesh sangsilaktuna yengbada mahaki spine asi yamna thina sokle aduna ambulance ama kauru hana ambulance adu kaurami makhoina Major Jasibu konkhatpi duna ambulance tamna poragi adubu Major Jasi Beki ge maming kauramlaga adamak sor hon khidre Dr. Rajesh sangsilaktuna mihun paiduna yengi adubu mahak kaptuna leithoragi Major gi asiba haksang adu ten manungda pusilaktuna makhoi miyang posinduna kaplami Bikram na kapna lal haibasi yamna phati aikhoina nungsijaba mibusu goodbye phawbu phajana haiban nang haudi haiduna mahakna kaplami Master Lieutenant Sanjeev kapna aikoi bu hojik yumda hanba ngamkhigadra haina hairagi masida Bikram na hojik yumgi wakhal thadoklo lan asi loidri haina thauna fana hairagi Major YK Joshi army sing adugi marakta changlagi aduga 13 Jack Rift asi hojikti reserve force natre aduna aikoi lan changlagani haina hairaglam ahanbada nakoi gi code name sing piragani hairiba code sing asi aikoina radio communication tawbada sizinagani Major Ranjiv Kapoor nahakina Maharana Pratap Captain Rajesh nahakina Sarak aigi code name na Sanakya Captain Sanjeev Jamwal nahaki code name na Sangram aduga Lieutenant Bikram Batra nahakina Sher Saha haina hairam madudagi Major Josina makha taragi aikhoi gi thabakti .5140 amuk hana lausinbani mafam asida lairiba Pakistani sing asi tanthokhidrabadi aikhoi asi ana yamna nangani Major Jasrotia bom kapsilaktuna harkhibadu mafam asidagini mafam asi aikhoi gi lamni makhoina lausinkibani Major Bhaskar amadi Major Bohrabu aina thagali makhoi gi matekna 13 Jack Rift na Rocky North amadi aham area busu aikhoi na lausinba ngamle hawjikti mafam asida aikhoi gi forward base oiragadawbani aikhoi na singda lan kaya ama thengnaragi adubu masina khwadagi khodong thingai oiba lan ama oigadaruribani maramdi .5140 laimai 17,000 feet wangi habadi mafam asida leiba oxygen gi sang yamna nemi nakhoina wangna kariba makhai sor honba warakani adubu nakhoi gi thauna aihakna khangi thabak asi nakhoina pangthokpa soidana ngamgani tawbadabu masi irai laiba thabak amadi natte nakhoi gi leijaba stamina khudong puthoktuna mafam asi lausinaba hotnau mafam asi aikhoina nungthilgi matamda lausinba wagani maramdi yegnaba singna mathakta dominating position da lei aduna aikoi numidangi matamda chatkadobani aduga hek nonganbaga attack tawgadabani Jimmy nahakna pick asi eastern side tagi changlaglaga bunker sing adu thugaigadobani aduga Biki nahaki Delta company aduna south lomdagi laklaga bunker sing adu thugaigadobani 70 degree 80 degree angambani nakhoina kagadoribasi adubu advantage amana yegnaba singna mafam asidagi lakani haibasi
मखोइना एक्सपेक्ट तौरो नखोइना माइकई अनिदगी काखिबदा येकनबगी अयेतप लेतनबा अयहाकना मखा असिदगी लेप लेतना आर्टिलरी कापकनी उगा नखोइना 200 मीटर खक्ता ngairaba matamda aingonda signal ama pirago matam aduda aina artillery adu kapa lekpadoribani phare ado aikhoigi mai paki haibagi signal de karina oigni jimmy na oya ya sar haina khumai Vicky nangidi Vikram ngaiha khalaga sar yedel mange mor haina hairagi madu tabda mayam adu nogi karigino nahakna del mange mor haribadi haina Major Joshi na hanglagi masida Vikram na sar aihak .5140 da lepoi fatraba miyosing adu loinamak mafam adudagi maru phangna muthatpa pami haina hairagi Major Joshi na all the best haraga wish bibiram madudagi makhoida piriba mission sing adu makhoi changba horaklami Captain Sanjeev na mamanglomdagi mission adu sanglami aduga Lieutenant Vikram na kharomdagi sanglami Vikram na makhoigi location adu yoba matamda Sanjeev ta telephone line phauromi khoigi code name sing adu sizin aduna Sanjeev ta Sangram sar Sher Shaha ni tawragise kada yorabagi han hanglami masida Sanjeev na Sher Shaha ID 300 km wadli enemy position yawgadawba haina hairagi maduda makhoidi sagol tongduna lakpara haina Vikram na phagi torom Sanjeev na nahakti kada yorabagi haina hairagi Vicky na ID 200 meter wadli haina khumai masida Sanjeev na adudi nahakti rocket tongduna lakpara haina amuk phagi torom madudagi makhoina ngangna riba mayam adu asomda Pakistani land missing aduna frequency phaduna Sher Shaha haibasi kanano hain hanglagi madudagi Vikram na phone adu paikhatuna Sher Shaha haibadu aihakni na khol adu aihaki ming tabada nigliba karigino hain hanglam naming Sher Shaha kauraga hekta kai oigadaba natte khanglabara lamhui mathakta karakanu karaklabadi amuk khana hanba phanglaroidabani haina Pakistani landmi aduna dhamka tawragi masida Sher Shaha na nakhoigi grave sing adu nasana sana tawjaramo aikhoi phi phuduna nakhoibu poloiba karak e haina hairami madudagi Pakistani landmi adu sauna tholaktuna illumination fire kaptuna mai ngalhanduna mi karakpara haiduna yegi mai kapakpa aduda Vikram gi landmi sing adu masi lengdana pakthaduna leram mai adu mutkhaba matung makhoi amu kakhalaglam madudagi numidang adu haukhiduna numit tapna tholagle army sing adu Pakistan landmi sing adugi bunker adu tamna asum jangsilaglam madudagi makhoina haina singna bunker sing adu bom langchinduna amadi RPG sing kapsanduna mafam aduda leiriba Pakistani landmi sing khuding makhoina tumna halami aduga mafam adu makhoina recapture torom matang asigi lan gi phajaba asisu mayamna film asi yenglaba matamda soidra khangbigani lan pham adu makhoina mai paklaba matung Bharat ki phiral adu mafam aduda yungdura paihalam masidagi Jimmy amadi Vikram na lan adu makhoina mai pakle haina YK Joshi da khanghalam madudagi Major Joshi mafam aduda laktuna mayam aduga photo session ama lorami aduga Vikram Batrabu 13 J na star amaga hapchinduna lieutenant dagi mahak captain gi pham karami amadi Mahabir Chakra gi damak mahak ki maming chu yaukhiram madudagi news reporter sing laktuna Vikram bu wahang pawhung tawba adu TV da thadoklam mayumda lairaba miyosing amadi TV adu yenglaba miyosing khuding makna Vikram ubada harawram somda su Dimple gi mapa su paw adu yengduna lairami Dimple su madu ubada yamna harawjarami Pakistan gi asiba land missing adu Pakistan na law haibi yadabadagi makhoi gi sanabi matung inna makhoi gi flag na yom sinduna makhoi gi aroiba mathau mangam pangthoklami Captain Sanjeev Captain Vikram Major Joshi ga sa thakminari Major Joshi na .4875 asi aikhoina lawsinba ngamlabadi lan asi lurabagum aikhoina ngamlabani haina hairagi sida Vikram na sar aikhoi karamba matamda sattoino haina hanglagi Major Joshi na natte nakhoi gi company na satkadaba natte aikhoi gi battalion asigi atopa company ama lairi nakhoi di potharo warani haina hairam maduda Vikram na sar aikhoi rest tawduna leiba pamde sar .4875 ta satuna lan asi loisinba pami sar haina hairam maduda Major Joshi na ayaba pirami amadi mahake company sing adu ready tawno haina hairaglam Captain Vikram harawna thoglaki aduga army amagi satellite phone ama waiduna Dimple gi mayumda mahak call tawrai call adu Dimple gi mapana paikhalagi Vikram na Dimple ga wari amukta sanajagi yagadra haina hanglagi mapana kanano call tawragi si haina hanglagi Vikram na sir Captain Vikram Batra ni haina khumi madudagi mapana Dimple kaudna phone adu pirami Dimple Vikram gi khonjil adu tabada mahak harawi mapa thokiba ngaiduna mahak khumlagi Vikram na TV yengdra haina hairagi Dimple na yengi mi loina mag yengi ai haksu yengi nangdi asengba hero ole Vikram haina hairagi masida Vikram na adu khatanati haujikti captain oirabani ai hak ase aduga Mahabir Chakra gi list asu ikhatkrabani haina hairagi adu dina hak khabar da yaroklani ko haina Dimple na haraun haijai makhata na hak karam kanda tholakadoribano haina hanglagi Vikram na
ꯑꯩꯒꯤ ꯂꯥꯁ ꯃꯤꯁꯟ ꯑꯁꯤ ꯂꯣꯏꯔꯒ ꯍꯜꯂꯛꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯔꯦꯗꯤꯗ ꯊꯝꯃꯣ ꯍꯥꯏꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯂꯥꯜ ꯆꯪꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯅꯤ ꯀꯦꯞꯇꯦꯟ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯀꯤ ꯗꯦꯜꯇꯥ ꯀꯝꯄꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯊꯧꯅꯥ ꯍꯥꯞꯂꯝꯃꯤ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯀꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ ꯅꯈꯣꯏꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯂꯕꯅꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯑꯗꯨ ꯅꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯃꯥꯡꯈꯤꯕ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯇꯥ ꯀꯝꯄꯅꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯔꯕ ꯇꯤꯝ ꯑꯃꯅꯤ ꯃꯔꯝꯗꯤ .4875ꯗꯒꯤ ꯌꯦꯛꯅꯕꯁꯤꯡ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯕꯨ ꯍꯦꯛ ꯂꯧꯁꯤꯟꯕꯗ ꯀꯥꯔꯒꯤꯜ ꯋꯥꯔ ꯑꯁꯤ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯑꯁꯤ ꯁꯤꯕ ꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯕꯨ ꯍꯤꯡꯂꯕꯁꯨ ꯁꯤꯕꯨ ꯁꯤꯔꯕꯁꯨ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠꯇꯤ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯗꯕꯅꯤ ꯍꯥꯏꯔꯒ ꯗꯨꯔꯒꯥ ꯃꯥꯇꯥ ꯀꯤ ꯖꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯂꯥꯎꯏ ꯃꯁꯤꯗꯒꯤ .4875 ꯑꯗꯨꯗ ꯗꯦꯜꯇꯥ ꯀꯝꯄꯅꯤꯒꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯂꯥꯟꯐꯝ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯕ ꯂꯥꯟꯐꯝ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯤ ꯑꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯃꯅ ꯕꯇ꯭ꯔꯥ ꯁꯥꯍꯥꯕ ꯅꯍꯥꯛ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯦꯟꯒꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯥꯂꯛ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯕꯇ꯭ꯔꯥ ꯅꯣꯛꯅ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯕꯨꯁꯇꯔ ꯁꯣꯠ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯥ ꯀꯗꯥꯏꯅꯣ ꯑꯦꯅꯤꯃꯤ ꯄꯣꯖꯤꯁꯟꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯦꯞ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯕꯤꯀ꯭ꯔꯝꯗ ꯇꯥꯛꯏ ꯃꯐꯝ ꯑꯁꯤꯗ ꯕꯪꯀꯔ ꯑꯅꯤ ꯂꯩ ꯑꯜꯐꯥ ꯕꯪꯀꯔ ꯑꯃꯗꯤ ꯕ꯭ꯔꯥꯚꯣ ꯕꯪꯀꯔ ꯑꯜꯐꯥ ꯕꯪꯀꯔꯗ ꯌꯥꯝꯗ꯭ꯔꯕꯗ ꯄꯥꯀꯤꯁꯇꯥनी ꯂꯥꯟꯃꯤ 3 ꯐꯥꯎꯕ ꯂꯩ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯕꯔꯁ ꯐꯥꯌꯔ ꯇꯧꯔꯛꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯃꯥꯏꯀꯩ ꯑꯍꯨꯝꯃꯛꯇꯒꯤ ꯑꯦꯇꯦꯛ ꯇꯧꯒꯗꯧꯕꯅꯤ ꯌꯥꯁꯄꯥꯜ ꯑꯃꯗꯤ ꯃꯦꯍꯥꯜ ꯅꯈꯣꯏꯅ ꯁꯥꯎꯠꯇꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯕꯅꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯀ꯭ꯔꯤꯁꯅꯒ ꯂꯣꯏꯅꯅ ꯅꯣꯔꯠꯇꯒꯤ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯔꯘꯨ ꯁꯥꯛꯄ ꯑꯩꯍꯥꯛꯀꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗꯒꯤ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯆꯪꯂꯛꯏ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯡꯃꯛꯇꯗ आर्मी अमा नोंमैना पांदुना ताबा दु उबदा विक्रमगी थौना हेन हापकलगी मदुदगी महागना ओनसिनदुना नोंमै कापी अदुगा पांगदबा अमगुम करिगी लोटलिबनो फोगना थोरको हायदुना येकनबसिंग अदुला लावरम पाकिस्तानी लानमिसिंग अदुना करियमना खुमगी माधुरी दीक्षित अखोयदा पिरको खुदक्ता लाल हंदोके अल्लाई कसम हायदुना लावरगी माधुरी दीक्षित अतोपा लानफमदा यामना ब्यूजी ओरी हौजिकिदि मसी ओइना लौरो हायदुना विक्रम ओनथोक्तुना नोंमै अदु कापसिलगी मदुदगी बंकर लेरंबा लानमी खरा पांदुना ताखी मदुदगी विक्रमना ग्रेनेड हाइना लाउदुना मयाम अदु मखुत्तगी ग्रेनेड अममम विक्रमगी कमान मतुंग इना बंकर सिंग अदुदा लंगसिलम मदुगी चांस अदु लौदुना मखोइना ओपन फायर तौसिलम विक्रम लुमदुना लागलगा यामना हाइना सिंगना ngasai माधुरी दीक्षित पनखिबा पा अदुदा से मसी माधुरी दीक्षित की नुंगसी खुदोलनि हाइदुना मकोक्ता नोंमैना कापतुना हाटलम मसिदगी पाकिस्तानी लानमी अमना ग्रेनेड अमा लंगसिलगी मदु उबदा सुबेदार रघुना सार ग्रेनेड हाइदुना मखोय सोंगथोगलगी अदुबु लाइबक थीबदि नबिन सोंगथोकपा नंगहौदबदगी ग्रेनेड अदुना पांदुना महाकि मखोंग अदु सोकलम सुबेदार रघु नबिन बु कनबा संगे तौई अदुबु विक्रमना रघु साहब नाहकि पिकलिबा अंगांग लैरि आई ओइना सटके कोवर फायर तौरकु हारमलगा विक्रम नबिन बु कनबा संखिरम विक्रमना नबिन बु पुरक्तुना महाकु बीएस ता पुथखरो हाइन हारमि मतम अदुदा नबिनना सार एहाकु बीएस ता पुथबिगनु एहाक लान असि यावब ngamkhigani सार हाइना विक्रमदा हाइरौलम मसिदा विक्रमना नवीन नाहक इसु तौबा ngamba मखैदि तौरे आइदि नाहक असे इंजीनियर नि हाइना खल्लुनि अदुबु नाहकति असेंग लानबि ओइलमने करिसु खल्लुरगनु हौजिकति हारगा महाकु बीएस ता पुथखिरम मदुदगी मखोइना अमुक मथक्ते लैरिबा बंकर अदु तमना अमुक कारगी मखोइना आरपीजी सिजिन अदुना मफम अदुदा लैरिबा बंकर अमा थुगाइरमि मदुदगी मखोइना अमुक कारकपदा खंगहौदना अतोपा बंकर अमदगी पाकिस्तानी लानमिसिंगना एटेक तौसिलकपदगी लानमि कया सोकलमि अदुगा कया अमन सिदुना तारम विक्रम महाकि ममांगमक्तदा लानमि कया अमा नोंमैना पांदुना ताबदु उबदा महाक यामना साउनिंगलम महाकना बंकर अमा खक्ता ngairabani अखोइना कैप्चर तौगदौबा मसी तौरबani अखोइना .4875 अखोइना ओइरबani हाइना महाकना थौना हापलमि विक्रमना लानमि अमा कौदुना आरपीजी कापनबा हाइरमि मी अदुना सार क्लियर शॉट फंगबा ngамoi हाइना हाइरगि मदुदा विक्रमना फ्रंटल अटैक नत्रबदी अखोइ चंगबा ngamlaroi हाइना हाइरगि मदुदा रघुना सार अदुमाइना तौरबदी अखोइ अमत हिंगलरoi हाइना हाइरगि विक्रम थौना हनबा लैते हेना थौना फगलगी मखुता ग्रेनेड अमा पाइदुना ममांगे चेनसिलगी अदुगा बंकर अदुदा ग्रेनेड अदु लंगसिलमी मदुदगी ग्रेनेड अदु पोखाइबदा बंकर अदुदगी मियोसिंग अदु सेनखिरमी आर्मी सिंग अदुना सेनखिरबा पाकिस्तानी लानमिसिंग अदुबु कापथरम मदुदगी मखोइना लाल अदु लोइरे हाइना खलिङै मथक्तगी पाकिस्तानी लानमिसिंगना अमुक नोंमै कापसिलगलमी मतम असिदा कमांडिंग ऑफिसर मेजर जोशी कॉल तौरक्तुना विक्रम गो वारी सानै स्टेटस रिपोर्ट तौरको हाइना मेजर जोशीना हाइरगी विक्रमना
enemy bunker mari di capture tawre sar adubu camouflage bunker ama mathakta saduna leramli hain haragi Major Josina lambi da reinforcement laire yarak ani yeknaba sing aduna khulai hena pairabadi nakhoi da khudong thiba tagani hain haragi masida Bikram na 15 minutes da report tawjaraki over sar haraga tham madudagi Bikram na army sing aduda magi position sing aduda layu hain order toromi RPG paiba lanmi aduda RL dead nahakna aigi right side ta position layu aduga clear shot hek phangbaga nahakna bunker asi thugayu aduga Yaspal nahakna taaduna leiriba RPG asi khungatlu aduga aigi left side ta leiduna enemy bunker asi thugaina bhotna hain hairagi madudagi makhoi attack tawba hawragi asomda su bunker dagi leppa leitana nomai kapsilaklam Yaspal RPG adu paiduna bunker adu thugai gi haiduna kapna bu hotna ringai khanghaudana lumduna leiramliba sniper shooter amana Yaspal da kaplakpadagi Yaspal gi aroiba yahip tan khirami Yaspal kannanabagidamagta Bikram sangge tawi adubu Subedar Raghuna thingi sar Yaspal amuk hana hinglaroi sangbi khinu sar haina thingi adubu ningkhibada hongdraba Bikram ni Yaspal ge manakta sangsilaktuna Yaspal bu singduna puragi matam madude sniper shooter aduna kaplakpada Bikram ge yet thangba thabakta palami adubu Bikram thauna hanba leiti oiningbu oijasanu aikhogi phiral mafam asida soidana haigatkani haiduna Bikram na open fire tawragi Bikram yeknabagi nomai maru masing khangdana sari Bikram ge matau adu ubda Bikram ge lanmi sing adu khangba ngamlamde amadi makhoi sini nani haiba khangkhidri somdana Bikram sniper shooter adugi nomai guli na makhongda panbada mahak satpa ngamdaduna laimaida kunthaduna amuk mahak nomai kapadi leplamdi madudagi sniper aduna amuk mathabakta thabadadi mahak laimaida haithaduna taram matam asida RL de na RPG adu bunker aduda kapagi mahutta sniper aduda kapsinduna pokhai helami Bikram laimaida taba adu ubda mahaki lanmi sing adu khangba ngamlamde Durga Mata ki je haiduna mayam adu sengkhalaktuna bunker aduda nomai kapsilami aduga bunker adubu thugaiduna Bharat ki phiral adu mafam aduda makhoina paihalami madu ubda Bikram Durga Mata ki je haiduna amuktang lauramlaga mafam aduda mahaki thawai pontha oikhirami Philip masigi matang asi pukning yamna nungsiba pokpa matang amakhakni wari liriba isa phawbada mittagi pi takiba chinthakiba khanghaudi aduna mayam su film asi yenglakanda soidana makai phawbigani masigi makha tarakpa sin asida uliba asna Bikram gi thawai yawdraba haksang polang adu Bharat ki phiral na yomsillaba mahaki ku adu gari amagi mathakta habduna lambida purakli Praja mayam aduna gari adubu maningda inaduna long live Vijay Batra haiduna lauri Mama mapa masi mamanaba sing mayam aduna mahakku ningsing duna kapli Major YK Josina lusingduna mathangda Subedar Raghu aduga Captain Jimmy amadi mahakki maruf Sanina Bikram gi ku adubu poloi phum tamna puragi Sani ku adu thangna haukiba wari sing adu ningsingduna kappi aduga mapi adu mahakki makhutna taithoklam poloi pham adu yauraba matung lanmi ki satnabi matung ina army sing aduna flag adu thupjinduna Kep adu mathakta haplaga salam kotuna flag adubu mahaki mama mapa da sinaram Bikram gi mama mapa adu haukiba punsigi thodok sing adu ningsing duna kappi kanana su nungai gani masana makhoi gi mang thana satkrabada madudagi army gi sanabi matungina blank fire toram matam asida captain Jimmy haukiba kaya adubu ningsing lagi aduga mahaki mapi adu mahak thingba ngamdana sintharaklam karamna su mapi sintharoi Captain Bikram mahaki hek pokminaba masin manawgum loina khibani blank fire adu tawba loraba matung Bishal na mayambagi hakchang polang adubu mai suduna poloiram matam asida Dimple gari dagi kumtharaktuna Bikram ge poloi phamadu tamna kapna selaki Bikram ge poloi phamadu ubada Dimple amadi mona sitha kapli makhoi ani luhongbada inkhiba phi adu masin adu menduna Dimple na kapli Hi adu ururaga amuk hena haukiba punsi sing adubu mahakna ningsingduna hena maisak adubu uba ngamdana kaplaklam masigi matung wari asi liba loraba matung Bishalna makha taraki punsi haibasi sahina lepkadaba natte nahakna tawramba thabak sing aduna lepkadaba Bikram gi sahi kunga manga adu nahakna hangatuna yenglobada ahakna khangle madudi lanmi haibasidagi khwaidagi sawba athoiba honor amatta laitre lanmi ki uniform setpa asidagi hena Southoksaningai karisu laiti aduga religion amatana lebak adudagi hienba natti haina hairaga film asi matang aswaidu loisilli film asigi post credit scene asida uliba asina asengba Bikram Batra gi recording ama mayamna taba phangbigani recording asina mayamna film asi yenglaba matungda khangbiro mahakna laikhidraba matung
महाकपु इकाई खुमनब उतुना भारत सरकारना भारत की ख्वाइदगी चावरब गैलेंटरी अवार्ड परमवीर चक्र महाकी इमुंग मनुंगदा सिन्नखी वारी असी मतंग असवाइद लोइसिनजिरगे वारी असी लिबा मतमदा सोइखि लानखिबा यावरबसु ngakpiyo haiduna mayamgi mafamda amukka hanna nolokna ningsingjari amadi makha taba video singidamakta like amadi share subscribe toba kaubiginu hana mayamgi mafamda masi masu nolokna ningsingjari